ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯗꯪ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯕꯗ BSCꯒꯤ ꯄꯔꯤꯈ꯭ꯌꯥꯒꯤ ꯔꯤꯖꯜꯗ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯍꯩꯔꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯎꯈꯨꯝ ꯆꯦ ꯌꯦꯡꯂꯨꯕꯗ ꯃꯔꯤꯁꯨꯕ ꯑꯃꯁꯨꯡ ꯃꯉꯥꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯔꯝꯂꯦ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯕ ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯑꯃꯗ ꯐꯣꯜ ꯂꯥꯎꯊꯣꯛꯈꯤꯕ BSc ꯖꯤꯑꯣꯂꯣꯖꯤ ꯑꯣꯅꯔꯁꯀꯤ ꯑꯔꯣꯏꯕ ꯇꯔꯨꯛꯁꯨꯕ ꯁꯦꯃꯤꯁꯇꯔꯒꯤ ꯄꯔꯤꯈ꯭ꯌꯥ ꯍꯥꯏꯗꯣꯛꯄꯗ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯊꯧꯕꯥꯜꯗ ꯂꯩꯕ ꯋꯥꯏꯈꯣꯝ ꯃꯅꯤ ꯒꯥꯔꯜꯁ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯄꯔꯤꯈ꯭ꯌꯥꯒꯤ ꯄꯥꯎꯈꯨꯝ ꯆꯦ ꯌꯦꯡꯂꯨꯕꯗ ꯃꯔꯤꯁꯨꯕ ꯑꯃꯁꯨꯡ ꯃꯉꯥꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛ ꯑꯁꯤꯃꯛꯇꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯃꯁꯨ MUꯅ ꯄꯔꯤꯈ꯭ꯌꯥꯒꯤ ꯐꯣꯜ ꯂꯥꯎꯊꯣꯔꯛꯄꯗ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯔꯤꯚꯥꯂꯨꯑꯦꯁꯟ ꯇꯧꯔꯍꯜꯂꯨꯕꯗ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯔꯝꯕꯗꯒꯤ ꯋꯥꯊꯣꯛ ꯑꯃꯁꯨ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯩꯔꯨꯔꯒ ꯄꯔꯤꯈ꯭ꯌꯥꯒꯤ ꯄꯥꯎꯈꯨꯝ ꯆꯦ ꯑꯃꯨꯛ ꯍꯟꯅ ꯆꯦꯛ ꯇꯧꯔꯨꯕꯗ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯔꯝꯈꯤꯕ ꯃꯍꯩꯔꯣꯏ ꯑꯗꯨꯅ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗꯒꯤ ꯍꯁꯤꯅꯥ ꯕꯦꯒꯝ ꯀꯧꯏ꯫ ꯃꯔꯤꯁꯨꯕ ꯑꯃꯁꯨꯡ ꯃꯉꯥꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯔꯝꯈꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤ ꯑꯗꯨꯅ ꯁꯥꯄꯝ ꯔꯣꯁꯤꯕꯤꯅꯥ ꯑꯃꯁꯨꯡ ꯃꯥꯏꯕꯝ ꯎꯃꯥ ꯀꯧꯏ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯁꯥꯝ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁꯇ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯃꯥꯛꯆꯝ ꯔꯣꯅꯦꯜꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯍꯩꯂꯣꯏꯁꯪ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯕ ꯄꯔꯤꯈ꯭ꯌꯥꯒꯤ ꯐꯣꯜ ꯍꯥꯏꯗꯣꯛꯄꯗ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄꯁꯦ ꯗꯦꯁꯥꯝ ꯇꯔꯥꯏꯅ ꯂꯧꯗꯦ꯫ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯕ ꯃꯍꯩꯔꯣꯏ ꯑꯃ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤꯕ ꯑꯗꯨꯗꯁꯨ ꯗꯦꯁꯥꯝꯅ MUꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯑꯣꯏꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯃꯥꯡꯒꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯖꯨꯂꯥꯏ ꯑꯃꯗ ꯂꯥꯎꯊꯣꯛꯈꯤꯕ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯑꯗꯨꯗ BSc ꯖꯤꯑꯣꯂꯣꯖꯤ ꯑꯣꯅꯔꯁꯀꯤ ꯑꯔꯣꯏꯕ ꯁꯦꯃꯤꯁꯇꯔꯗ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯌꯥꯎꯔꯛꯄ ꯃꯍꯩꯔꯣꯏ ꯑꯍꯨꯝꯒꯤ ꯄꯥꯎꯈꯨꯝ ꯆꯦ ꯑꯃꯨꯛ ꯍꯟꯅ ꯔꯤꯚꯥꯂꯨꯑꯦꯁꯟ ꯇꯧꯔꯨꯕꯗ ꯃꯍꯩꯔꯣꯏ ꯑꯅꯤꯅ ꯃꯔꯤꯁꯨꯕ ꯑꯃꯁꯨꯡ ꯃꯉꯥꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯔꯝꯈꯤ꯫ ꯑꯃꯅ ꯁꯦꯀꯦꯟ ꯗꯤꯚꯤꯖꯟꯗ ꯄꯥꯁ ꯇꯧꯔꯒ ꯂꯩꯔꯝꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯕ ꯌꯥꯕ MUꯒꯤ ꯆꯦꯛꯁꯤꯟꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯊꯕꯗ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯏꯅ BSc ꯖꯤꯑꯣꯂꯣꯖꯤ ꯑꯔꯣꯏꯕ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯁꯨꯞꯅꯒꯤ ꯃꯍꯩꯔꯣꯏ 58 ꯈꯛꯅ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤ꯫ ꯃꯁꯤ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯁꯤꯅ ꯂꯥꯟꯅ ꯇꯧꯔꯛꯄ ꯑꯁꯤꯅ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯍꯜꯂꯦ꯫ ꯃꯍꯩꯔꯣꯏ 58ꯒꯤ ꯆꯦ ꯌꯦꯡꯕꯗ ꯄꯣꯖꯤꯁꯟ ꯇꯥꯔꯝꯒꯗꯕ ꯃꯍꯩꯔꯣꯏ ꯑꯃꯕꯨ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯕꯗꯤ ꯐꯦꯜ ꯑꯣꯏꯔꯕ ꯃꯍꯩꯔꯣꯏ ꯀꯌꯥꯅ パス ꯇꯧꯍꯟꯕ ꯅꯠꯇ꯭ꯔꯒ ꯄꯥꯁ ꯇꯧꯔꯕ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯐꯦꯜ ꯑꯣꯏꯍꯟꯕ ꯀꯌꯥ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯗꯦꯁꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯦ꯫ ꯒ꯭ꯔꯦꯖꯨꯑꯦꯠ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯍꯩ ꯇꯝꯅꯕ ꯐꯣꯔꯝꯁꯨ ꯊꯥꯖꯤꯜꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯗꯥꯏꯇ ꯀꯅꯥꯅ ꯄꯨꯒꯗꯧꯔꯤꯕꯅꯣ? ꯊꯥ ꯑꯁꯤꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯤꯔꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯊꯨꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯕꯗꯤ ꯗꯦꯁꯥꯝꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ꯫